1001 Arabian Nights wari asi malem sinba thungna phawraba Arabian Nights haiba adudagi isagi irolda artha handokjabani wari asi ahanba phongkiba chahina sok lising amaga chatret supna maridani aibagi mingna Richard Burton kawi wari asi asuki matik aphawba wari ama oibana aina pathokjaba matamda asoi angam yawkhrabasu mayamna ngakpigani wari asi mayam punna taminarasi yamna kuiraba chahi sa kayagi mamangda leiramba Sassanidi dynasty na Arabta chahi chamri chupna palami makhoina sandoklamba leibak singdi Persia dagina China phawba sandoklami Bharat leibakta cheliba Turel Ganga gi wangma phawba yawna lam loksanduna sandokhi Sassanidi dynasty asi yamna matik mathawna leiba lal heiba kangbu ama oirami dynasty asigi manungda sultan amakhak leirami Hindu jatina ningthau hainariba mingthol asi Arab ki londa sultan hainarami Maharani buna sultana kawi sultan asi matam asida palamba yamna haisingba yamna phaba sultani haina wari laikta irami Dynasty asida palamba ningthau singi marakta mahakna khwaidagi hena mathawna maringjen leiba amadi leibak ngakpa heiba sultani haina matam aduda hainaki mahaki leibaki prajasing amadi leibak ngakpa yawba pham karaba miyoi singna sultan asibu yamna nuksirami yumthangnabada leiba leibak singnadi sultan asibu yamna kinarami sultan asina sikhraba matungdasu mahaki leibakpu yamna phajana semgat sagatlambanina yamna ingna sikna nungaina thanamki mamangda pankhiba sultan amatana magumna leibaki aphaba thabak amata tawramde sultan asigi machanipa anikhak lehaurami machin manaw animak amana amabu yamna nuksijai amana amagi mateng pangnai machin manaw ani changna mapana palamba leibak adu ngak selami chahi tara chupna leibak ngakminaraba matungda mayamba Sahariana manaw nupa Sahejeman-dagi tongana khaidokduna magi leibak saruk kharada mana sultan oina pankhi mapana palamba singhasanadana manaw nupana pankhi sultan Shahryar matam adugi masak khwaidagi hena phajabi nupi amaga luhongki sultan Shahryarna magi nupi asibu prithibida leiba mipum khudingmaktagi khwaidagi hena nuksikhi mahaki thawai hakchangmakni haina khanjaki sultan asina khwaidagi haraujabasu magi nupigi manakta leijaba asini sultanna magi nupida mamal yamlaba likon mayam khudol tami khwaidagi hena phajaba atangba phijol sing magi nupigi damakta phi tuba singda tuhalli magi nupigi ni hairabadi mahakna tauba ngamdaba thabak amata lerimde magi nupi sultanabu senanaba mi masing yamna thamlami magi nupi sultanagi makhong makhut phawba sanagi pukhamda hamlammi sultan amadi sultana chahi kaya nungsinana leiminarami nongma sultanna magi nupi sultanagi maramda yamna thajadraba wafam ama khanglakhi wafam asina sultangi thamoibu machet kaya thokna kaikhi thamoi kaibata natana miyam mamangda sultan ama oiraga ikai piruk khumki magi nupi sultanana maram oiraga mahaki thajaba pumba manghanki sultanana atopa nipa amaga chahi kayadagi aronba mari leinaramki magi nipabu namthak tawraga chahi chupa asi nipa asiga lonna thamoi thamoi tinaduna amata oina nuksinaramki sultanagi asigumlaba lichat chajat asi khanglakpa mikupta sultangi ijat sanman pumnamak mangki amadi leibaki wayel thauda puriba phampaiba singi mamangda khajiktang phawba mamai adu thampham leikhide masidagi sultan Shahryarna
ꯁꯥꯎꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯗꯔꯕꯥꯔꯗ ꯄꯨꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯤꯟ ꯍꯪꯗꯨꯅ ꯋꯥꯌꯦꯟꯈꯤ꯫ ꯃꯆꯤꯟ ꯍꯪꯂꯕ ꯃꯇꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯨꯜꯇꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯜꯒ ꯆꯥꯟꯅꯕ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯤꯍꯥꯠꯄꯨꯡꯗ ꯄꯨꯔꯒ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯨꯜꯇꯥꯟ ꯁꯍꯔꯌꯥꯔꯅ ꯅꯨꯄꯤ ꯀꯧꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯊꯥꯖꯕ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯅꯨꯄꯤ ꯑꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯄꯤꯒꯨꯝꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯜꯂꯝꯒꯅꯤ꯫ ꯑꯐꯕ ꯅꯨꯄꯤ ꯂꯩꯔꯕꯁꯨ ꯁꯨꯞꯅꯇꯒꯤ ꯈꯔ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯨꯜꯇꯥꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯑꯅꯧꯕ ꯂꯩꯁꯥꯕꯤ ꯑꯃꯃꯝꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯥꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯈꯨꯗꯤꯡꯒꯤ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯂꯨꯍꯣꯡꯅꯕ ꯄꯨꯔꯛꯄꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯄꯨꯔꯛꯄꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯇꯧꯗꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯝ ꯁꯨꯜꯇꯥꯟꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯝ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯁꯨꯜꯇꯥꯟꯅ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯨꯝꯂꯕ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯂꯩꯇꯅꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯕꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯈꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯁꯤꯖꯜꯂꯛꯂꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅꯁꯨ ꯁꯨꯜꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯈꯤꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯌꯨꯝ ꯑꯃꯗ ꯃꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕꯒꯤ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ꯫ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯟꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯅ ꯂꯩꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯁꯨꯜꯇꯥꯟꯕꯨ ꯂꯥꯛꯄ ꯎꯕꯗ ꯊꯧꯖꯥꯜꯒꯤ ꯈꯨꯠꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ ꯕꯣꯔ ꯄꯤꯔꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯁꯨꯜꯇꯥꯟꯕꯨ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯝꯊꯤꯔꯕ ꯁꯥꯞꯀꯌꯥ ꯇꯧꯅꯔꯝꯈꯤ꯫ ꯁꯨꯜꯇꯥꯟꯒꯤ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯑꯁꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ 2 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯁꯦꯍꯦꯔꯥꯖꯥꯗꯦ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯟꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯤꯅꯔꯖꯥꯗꯦ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯗꯤꯅꯔꯖꯥꯗꯦꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯇꯩꯒꯨꯝꯅ ꯏꯆꯝ ꯆꯝꯖꯕꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯕꯤ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯒꯟꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯦꯍꯦꯔꯥꯖꯥꯗꯦꯗꯤ ꯃꯄꯥꯅ ꯋꯥꯡꯂꯕ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯝꯕ ꯃꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯀꯔꯝꯅ ꯈꯪꯒꯗꯒꯦ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯃꯍꯩꯁꯨ ꯍꯩꯔꯝꯃꯤ꯫ ꯃꯆꯨ ꯁꯪꯗꯨꯅ ꯂꯥꯏ ꯌꯦꯛꯄꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯍꯩꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯅ ꯄꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯁꯦꯍꯦꯔꯥꯒꯤ ꯃꯇꯤꯛ ꯆꯥꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯄꯣꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯅ ꯃꯆꯥꯅꯨꯄꯤ ꯁꯦꯍꯦꯔꯥꯒ ꯃꯌꯨꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯆꯥꯅꯨꯄꯤ ꯁꯦꯍꯦꯔꯥꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩ ꯕꯕꯥꯗ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ꯫ ꯕꯕꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯌꯥꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯣ"꯫ ꯃꯄꯥꯅ ꯈꯨꯝꯂꯛꯏ, "ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ? ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯔꯕꯗꯤ ꯑꯩꯅ ꯉꯁꯤꯁꯨ ꯌꯥꯒꯅꯤ"꯫ ꯁꯦꯍꯦꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯕꯕꯥ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯁꯨꯜꯇꯥꯟꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯂꯤꯕꯁꯦ ꯇꯣꯛꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯃꯥ ꯀꯌꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥ ꯀꯌꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯔꯒ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯁꯨꯜꯇꯥꯟ ꯑꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯁꯛꯅꯤ꯫
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯅꯧ ꯇꯅꯧꯔꯤꯕꯤ ꯑꯩꯒꯨꯝꯂꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯨꯊꯛꯇ ꯁꯤꯈꯤꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯜꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯝꯂꯛꯏ꯫ ꯏꯆꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯁꯨꯜꯇꯥꯟꯅ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯄꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ, ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯒꯦꯅꯦ? ꯁꯦꯍꯦꯔꯥꯅ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥꯅ ꯅꯨꯡꯇꯤꯒꯤ ꯁꯨꯜꯇꯥꯟꯒꯤꯗꯃꯛꯇ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯃꯝ ꯄꯨꯗꯨꯅ ꯄꯤ꯫ ꯕꯥꯕꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯁꯨꯜꯇꯥꯟꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯆꯠꯅꯕ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯊꯥꯖꯗ꯭ꯔꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯅ ꯃꯈꯣꯜ ꯍꯧꯅ ꯆꯩꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯒ꯭ꯌꯥꯟꯒ ꯃꯥꯡꯂꯕ꯭ꯔꯣ? ꯅꯪꯒꯤ ꯑꯄꯤꯛꯄ ꯅꯀꯣꯛ ꯑꯗꯨꯗ ꯃꯗꯨꯒꯤ ꯇꯝꯊꯤꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯈꯪꯂꯝꯕ ꯌꯥꯔꯦ ꯁꯨꯜꯇꯥꯟꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯀꯔꯤ ꯐꯣꯜ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯣ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯍꯣꯏ ꯕꯥꯕꯥ, ꯑꯩ ꯅꯤꯡꯊꯤꯅ ꯈꯪꯏ꯫ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯑꯀꯤꯕ ꯐꯥꯎꯗꯦ꯫ ꯃꯁꯤꯗ ꯑꯩꯅ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯥꯏ ꯄꯥꯛꯅ ꯁꯤꯈꯤꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯌꯥꯕ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯁꯨꯜꯇꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯊꯥꯡ ꯑꯃ ꯄꯤꯔꯒ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯊꯨꯝꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯀꯔꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯅꯊ꯭ꯋꯥꯏ ꯊꯥꯗꯨꯅ ꯁꯤꯕꯗ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯅꯪ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯀꯤꯕ ꯈꯖꯤꯛꯇꯪꯗꯤ ꯐꯥꯎꯗꯅ? ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛꯀꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯅꯝ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕ ꯑꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯁꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯡꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯕꯣ? ꯐꯅ ꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐꯅ ꯌꯥꯝ ꯀꯨꯏꯅ ꯃꯆꯥꯒꯤ ꯋꯥ ꯌꯥꯕ ꯉꯝꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯁꯥꯎꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯄꯨꯝꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯁꯨꯜꯇꯥꯟꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯃꯟꯇ꯭ꯔꯤꯗ ꯍꯪꯂꯛꯏ, ꯃꯟꯇ꯭ꯔꯤ ꯃꯀꯣꯛ, ꯃꯇꯧ ꯀꯔꯝꯅꯅꯣ? ꯇꯁꯦꯡꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯆꯥꯅꯨꯄꯤꯕꯨ ꯀꯠꯊꯣꯛꯄ ꯄꯥꯝꯂꯕ꯭ꯔꯅꯦ? ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯨꯜꯇꯥꯟ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯁꯨ ꯈꯪꯖꯩ꯫ ꯃꯁꯤꯒꯤ ꯀꯔꯤ ꯐꯣꯜ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ, ꯑꯩ ꯁꯨꯜꯇꯥꯟꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯧꯗꯤ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯄꯨꯔꯛꯄ ꯑꯁꯤꯅꯤ꯫ ꯁꯨꯜꯇꯥꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯃꯟꯇ꯭ꯔꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯁꯦꯍꯦꯔꯥꯗ ꯁꯨꯜꯇꯥꯟ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯁꯦꯍꯦꯔꯥꯅ ꯄꯥꯎ ꯑꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯕꯒꯨꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯦꯍꯦꯔꯥꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯃꯄꯥꯅ ꯌꯥꯕꯤꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯄꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯅ ꯋꯥꯒꯅꯨ ꯕꯥꯕꯥ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯕꯥꯅ ꯑꯩꯕꯨ ꯁꯨꯜꯇꯥꯟꯒ ꯂꯨꯍꯣꯡꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯕꯥꯕꯥꯅ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯜꯍꯜꯂꯣꯏ꯫ ꯑꯩ ꯕꯥꯕꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯍꯤꯡꯅ ꯑꯃꯨꯛꯀ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯁꯦꯍꯦꯔꯥꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯦꯍꯦꯔꯥꯅ ꯃꯄꯥꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯗꯤꯅꯔꯖꯥꯗꯦꯕꯨ ꯃꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯊꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯁꯦꯍꯦꯔꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎ, ꯑꯩ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ꯫ ꯃꯁꯤꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯕ ꯄꯥꯝꯃꯤ꯫
ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯁꯨꯜꯇꯥꯟꯒ ꯂꯨꯍꯣꯡꯅꯕ ꯄꯨꯅꯕ ꯂꯥꯛꯂꯅꯤ꯫ ꯑꯩꯒ ꯁꯨꯜꯇꯥꯟꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏꯖꯒꯅꯤ, ꯉꯁꯤꯒꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯁꯦ ꯏꯅꯥꯎꯅꯨꯄꯤꯒ ꯅꯪꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯨꯜꯇꯥꯟꯅ ꯌꯥꯕꯤꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯣꯡ ꯉꯥꯟꯒꯗꯕ ꯄꯨꯡ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯕꯨ ꯍꯧꯗꯣꯛꯂꯛꯎ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯎ, ꯏꯆꯦ, ꯅꯪ ꯇꯨꯝꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯂꯤꯕꯤꯕ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇ ꯂꯤꯕꯤꯌꯨ꯫ ꯃꯁꯤꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯀꯦ꯫ ꯑꯩꯅ ꯈꯜꯂꯤꯕꯁꯦ, ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯦ ꯂꯣꯏꯁꯤꯟꯈꯤꯅꯕꯅꯤ꯫ ꯗꯤꯅꯔꯖꯥꯗꯦꯅ ꯃꯥꯒꯤ ꯃꯆꯦꯅ ꯍꯥꯏꯕ ꯄꯨꯝꯕ ꯃꯥ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯅ ꯃꯆꯥꯅꯨꯄꯤ ꯁꯦꯍꯦꯔꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯁꯦꯍꯦꯔꯥꯕꯨ ꯁꯨꯜꯇꯥꯟꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯦ꯫ ꯁꯨꯜꯇꯥꯟꯅ ꯁꯦꯍꯦꯔꯥꯒꯤ ꯀꯨꯞꯁꯤꯜꯂꯤꯕ ꯃꯃꯥꯏ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯍꯦꯔꯥꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯛ ꯐꯖꯃꯟꯈꯤꯕꯅ ꯁꯨꯜꯇꯥꯟꯅ ꯁꯦꯍꯦꯔꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯁꯨꯜꯇꯥꯟ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯁꯦꯍꯦꯔꯥꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯍꯪꯂꯝꯃꯤ꯫ ꯁꯦꯍꯦꯔꯥꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯉꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯍꯤꯡꯁꯤꯃꯇ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒ ꯁꯨꯜꯇꯥꯟꯒꯤ ꯀꯥ ꯑꯁꯤꯗ ꯇꯨꯝꯍꯟꯕꯤꯌꯨ꯫ ꯍꯌꯦꯡꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅ ꯎꯅꯕ ꯐꯪꯂꯔꯣꯏꯗꯣ꯫ ꯁꯨꯜꯇꯥꯟ ꯁꯥꯍꯔꯤꯌꯥꯔꯅ ꯁꯦꯍꯦꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕꯤꯔꯦ꯫ ꯗꯤꯅꯔꯖꯥꯗꯦꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯍꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯟꯒꯗꯕ ꯄꯨꯡ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯗꯤꯅꯔꯖꯥꯗꯦ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ, ꯅꯪ ꯇꯨꯝꯕ ꯍꯧꯒꯠꯂꯕ꯭ꯔꯣ? ꯅꯪ ꯇꯨꯝꯕ ꯍꯧꯒꯠꯂꯕꯗꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯕꯤꯌꯣ꯫ ꯉꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯤ ꯇꯥꯍꯟꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯋꯥꯔꯤꯁꯨ ꯇꯥꯕ ꯐꯪꯂꯔꯣꯏ꯫ ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯕꯨꯁꯨ ꯎꯔꯔꯣꯏ꯫ ꯁꯦꯍꯦꯔꯥꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯨꯜꯇꯥꯟꯒꯤ ꯑꯌꯥꯕ ꯂꯧꯕ ꯑꯣꯏꯅ ꯃꯃꯤꯠꯅ ꯇꯞꯅ ꯁꯨꯜꯇꯥꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯦꯍꯦꯔꯥꯅ ꯁꯨꯜꯇꯥꯟꯗ ꯍꯪꯂꯛꯏ, ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯁꯨꯜꯇꯥꯟ ꯏꯕꯨꯡꯉꯣ, ꯁꯨꯜꯇꯥꯟ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯌꯥꯕ ꯄꯤꯕꯤꯒꯗ꯭ꯔꯥ? ꯁꯨꯜꯇꯥꯟꯅ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯍꯦꯔꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯑꯍꯤꯡ 1,000ꯒ ꯁꯨꯞꯅ ꯑꯃ ꯆꯪꯅ ꯃꯅꯥꯎꯅꯨꯄꯤꯗ ꯋꯥꯔꯤ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯜꯇꯥꯟꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯜꯇꯥꯟꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯠꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯦꯍꯦꯔꯥꯖꯥꯗꯦꯅ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯩ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫